ngase phone ki batongan tongan ba se phone singdigi marui ba pausing khongasaraga myam da share tawjagi ahan bada anoba kumja english singani ga kunga mathogi ahan ba foxo case sei taraga mga khakta ngai ribi masa nupi gi ikai khumna ba manghan biramba mapa fare ngasidagi numit mari ni ki mamangda loisin kiba ariba sei english singani ga kun chat kiba matamda myam punamangna asi ana awaba khudong thiba sing yauna covid 19 amasum nupi angang da sathaba makal kaya gi crime sing puduna sat kro haiba ga loinana anawa sei lakpa harau tayamba amasum laina laisat mayok na dabaga loinana crime against women gi thakdok sing tholaktaba oirasanu haiba gi paujal pina kibaga ngainari kumja english singani ga kun mathoi asigi ahanba protection of children from sexual offense proxo act 2012 ki makhada ahanba nupi masa amabu namdun ikai khumnaba mangan bikibigi thodokta sienaba ma ke apokpa mapa police na faraga makhogi custody da remand lauthakre ta haidaba thoaningdaba thaudo asi kaksing district ki waikong police station gi manung sanba mafam amada thokibane thaudo asi gi matangna police station asida aiba wakat piraduna complaint tarokiba complainant aduna thaudo asi gi victim oiribi masagi sei taraga mangarom damak shuribi nupi masa asigi pokminaba mabungni miye sina police station asida tha asigi anida file tarokiba complaint report amagi matungina ma ki masa nupi asi anauba sei asigi ahanba numin January ama english ngani ga kunga mathogi numidang pung 10 makhairam tarakpada maki kada tumduna leiringaida makogi sei yankairom suraba mapa asina masa nupigi ikai khonba manghan bikhibani haidi loinana thaudo asida senariba mapa bo logi matungina maki mathakta case ama lokhot piduna logi oiba serak pibiyo haiduna su kalakhibani victim nupi masa asigi sei kunrom suraba pukminaba mabungna file tarokiba wakat asigi matungina waikong police station na case FIR number 1 of 1 2021 register tautuna lokhat khre case asi complaint tarokiba numit adugi numidang pung nipan ga minute tararom tarakpada lokhat pane case asida senari ba mi sigi mathata police station asina Indian Penal Code ki section 376 amasung Proxo Act 2012 ki section 4 gi penal provision sing search story loinana thaudo asiga mari lainana senari ba mi isi tha sigi anigi numidang pung nipan ga minute ni phurom tarakpada bayumdagi fagatki ahanbo oina mangona chatakhiba interrogation mahak masana masanupigi ikai khonba mangan khi haba wafam asida commit tawjaki hadi thaudo asi victim nupi masa asina complainant oiriba mabungda haidorakpadigi khangnarakibani hari loinana maku sahi hawa numita ikai khomnaba mangan bikhiba asigi mamangdasu kyarak hana nupi oibigi ikai khomnaba manganduna laklabani haibasu khangmangam khi hadi police ki maikedi pharaba miesi special judge Proxo Thawal gi court puthoraktuna makpu makhatana wangpang sathanaba amasum tangai phadaba topom thokpa medical examination singbasing pangthoknabagi damak numit mangani gi police custody remand pibinaba haijarakibada court asina su ayaba pikre hadi loinana makpu court asida police custody remand player tora aduna puthorakibada police ki maikedi gi nupi masa asi child welfare committee CWC kaksing gi chairperson gi mamangna puthokladuna maki care protection ki damak CWC asida khusinakre haidi hauzik police ki maikedi case asigi matangna athuba matamda senariba miye sibu logi matung inba sairak sing pinanabgi damak akan mathabak lokhatli haide nasu pawsina makhatana fongdorakli mayam asi anauge paw ngata ngaide atop paw manamu kangsupta loinabina mapuroiba thangna yanduna hatkhre Saparmaina police station gi manung sanma kangsup singkhong da leiba nupa ama ningai sangdanabadagi magi loinabina thangna yanbadagi sire thaudo asi ngase yuk pung mapan makhairam tabada thokibane police tagi phangba pawnai thaudo adu da laikhidraba nupa adugi maming James Wright sahi kungani pan kawi ma kangsup singkhong da leibani thangna yalibi loinabi adugi mamingna nangneiba goite kawi mak chusampur dagi ni hairi thaudo adugi matangda Saparmaina police na case ama lokhatuna senari ba nupi adu phanaba thiri mi hat precision ki ba thang adu di fangle asi baksang aduna postmortem tawnaba police na rims ki mok thamkhre hairi su pawsna makhatana fongdorakli thana mapalam goiba paw mana mapuroiba thangna thinduna hatkre masa matumda season abo honaramle masa yi sei kuntra ga tarurom surabi nupi amana maki mapuroiba bu thangna thinduna halaba matung mak masa gi social media account mahangna tawkiba thabak sing adugi matangda thagatluraba matung masa matumda season abo honaramle hairi South Delhi gi Satapur Thokiba Thaudo adugi matangna Delhi police na phongdokibada matai manau adu rental apartment amada leibani haukiba sei English ngani ga tarago humdoidagi makoi ani apartment adu da leirakibani matai manau animak tongan ba insurance company da thabak tawba mi ngaktani police na thigalubada hairiba matai manau asigi masa laite maduna maram oiraga makoi ani gi marakta ungkhanaba thaudo
खरा थोखिबा लei नुपी अदुना माकी मपुरोइबा थांगना थिंदुना हाटखिबगी matangda social media da thagalakpa yumthang nariba miyoi singna thengnabadagi khudakta police control room da pau piduna khanganki police na mafam adu yorakpa matamda matai manauna lairiba ka adu manungdagi thonglolamki amadi laimaida manung thangba thongi saruktagi I chenthorappa thengnaki police na thong adu namkhai duna sangluba matamda masagi sei kunthraga tere suraba nupa ama thangna thinbagi dakpham kyamarum ga loinana I mathaktuda shiduna leramki aduga nupi aduna wakhal yaudana taraga leramki khudakta nupi adu Delhi gi AIMS hospital pukhatuna lekana khre loinana nupi adu gi mathakta mi harpagi case ma police na file to khre hairena su pawsna makhatan phongdorakli makhasa tharakpoina to pawama nam Chinese billionaire Jack Ma thani gi mamang gi mafam khangdana mangkhre Malem goina maming leiraba e-commerce platform singi manungda ama oiriba China gi Alibaba gi founder Jack Ma haukiba thani gi rongi mamang gi mafam khangdana mangkhre agency na phongna rakhiba pawgi matuina Chinese billionaire Jack Ma na mamang sei gi October 10 da China gi finance system da asoiba yaure haina phongdokladuna anauba kanglon siembagi wafam sing thamlamkhiba adugi matung ma ki mari makhong khangedabani Mark Chinese government na phajin khibra natraga kanagomba kharana mark pukkinep tawkhrabra haiba sapsana khangba ngamdri malemgi mafam punamakta Jack Ma mang khibagi paw mathang phongnaraglagasu Chinese authority digi karigumba wafam ama phawba sengdorakpa leitri October 13 da mahakna mahaki Twitter account na post thagat khiba adugi matungda hauzik phawba post amata thagalakhidre madugi mathakta handakta pangthokiba Africa's business heroes ki finals episode su saruk yakhidre mark show asigi just oin hapkibani adomenama just sing website yoramba mahaki photo shoot lokthokre mark ki foundation na Africa gi hagolagliba entrepreneur tarada $1 1.5 ki senthang su thadaribani mamang sai October 13 da pangthokiba thoram amada masagi sai yankhaiga taruk rom suraba Chinese billionaire asina China gi finance system da yoriba asoiba singadu semdoknanaba wafam sing phongdokhi madugi matungna Jack Ma gi mathakta tungan ba action sing lokhatpaga loinana Alibaba da antitrust investigation sadakhi ikui dringai da mahak Alibaba group tagi potharagani haina media singda phongdokhiba laikhi ningsingba yabadi Jack Ma gi speech adu mahakna mating piriba Tran group haina mingthomna group amana sinduna pangthokpa initial public offering stock market listing tawbagi thoram pangthokadaba sayol amagi mamangda phongdokhibani malemgi oinasu khwaidigi sauba IPO adu pangthokadaba numit nini khakta ngairaba matamna Chinese authorities ki makedigi athingba pirakhibani hairi panba yabri Jack Ma gi Alibaba gi makedigi COVID-19 gi laisat asi thengnanaba malem sinba thuna $1 million kiagi face masks laiduna pikibagi mathakta United States ta ventilator lising ani kushina khibani maki thabak thoram sing asi authority na matam khara gi mamang da yengsinduna lakhibani hairena su pawsina makatana phongdorakli loisilakpoina Manipur ge topa maruiba pawkhara namu thari yalga sirambaga mari lainana personal ahum suspend tawkhre masamaki nupi hatpada senai haina maral siduna police na pharaba mi ama lockup manungda thari yalaga sirambaga mari lainana Bishnupur district women police station gi ASI ama yauna personnel ahum suspend tawkhre pausna suspend tawkhro Bishnupur district women police station ki personnel adudi ASI L Surjabala Devi S Premjit D Deepak maitaini ningsingba yabadi lockup manungda tharu yalaga siramlaba mi adudi thinungoi makha mamang laikai digi haisnam sanahanba sei yankhai nuthu apokpa lekhidraba angau yaimani mahakna mahaki haisnam ongbi ngaubi devi sei nifuga manga asi mamang sa December 10 gi numidang pung 9 rom taba matamda loktak pat ki phum mathakta saba yumda phubada sikhibagi nupi sigi imung manungna complaint torakpadagi Bishnupur women police na case ma lokhatkhi case adugi matungina makpu phanaba honabada numitudagi lotkhibadagi thiba khangdana leraklaba matung ngarang nambol gi mafam amadagi Bishnupur district police ki team amana faraga lockup ta thamlakhibani adubu ngarang ayuk pung 5 ga minute nifuga 5 rom taba matamda lockup adug manungi thongnauda phina tharu yalaga siduna lerama thingnarakibani hairena su pawsin makhatana phongdorakli